Hello. Bema, nangbo office ta leiribo. Halani. Ngasi thabak khara chinba. Kai lege ma. Nangno hore halakpadane sampu phutnaba yerum khara. He, sampu phutnaba ne khongdrum khara leiro haiba. Hoi ma. Ai sina ne soigan khra poni. Hey, gila bet ne. Hey, por kulo thuai gra mane ne. Iche, pochai ga loi thukai gre. Hey, thuai jinu changunu sokane. Hayeng yu ngaw pharaga ne. Mana pamu dana adum kapjar ta pone. Hey, tumi legre ne. Amute yang chone. Ichi karina taurisibu ngarang aina pochai khara thugaira bududi ngasi di wa thorani se Tamo cha si da leire. Kai jang cha si ge tamo. amo heta thongjolo da Tamo na chaning ba hengjang amta di hayu kaino. bilendri do heta iron salu ngarang tu salu bugi ba ya ga se fere haire khara thu salu salo Hoi tamo. kainuni pot thugaira bugi chawgadra haraga mana harauna foreign gi type ta bet ta chaga pusalai jibu ma gi jibu hu ga hapsala jala masi ai ta puyatri itima rani di Madi bilen delay ni na chakhine. tima sa ji thause Eti the nangoi thak chalo. tima ai brush ka mu tawri da tima ai ngarang pochai khara thugai khara male ai kaim khangongdre Hoi ne ngarang di makon khara phajakhre. Khara di toiram dau male. tima ai na ngarang pochai khara thugai bdo rani na sarongdra na pakhalure ado ngasi di rani do yam harang na tobe ayuki kari kari wari bu sanaki ge Aduburo nangne yu ngauraga tar leibiduda ne. hey almai dono ai no bi di no fane atopa no bi na ne adumai to boya va no fana te Adugine mana harauri do. adugi were Kay noy mai mu yoksala no da. As Khonjen ne scooter selense yaw du khonjen mala da. Taning dabna thangna bi sing ma mangdi kairam sir. Isadi yam ikai thigan banina. Haima. Kai daurage sina mo ui lei sina. Kana kai da bu yaurage. Baba, Vespa selense yaw du thogjalak bani da. Baba gi du ente lo. Hey, kai no nang ngang do. Nama kai gu tumin ne se. Ahing de ne nama na khari do. Horai se ubi mari mangane. Madu so yopi yauram dana makhong ka se. Gre gra gra laurim ne. Masi da bu karai to ma yadorim no. Madu ki ne uirim se. Adu egana gi tumine sidru baba. Tuminero ko. Napana sa tuminero. Napana sa awi bane ahot bane tuminera dine. Nungai rani. Nungalak padan se nangak singdo. Loin ke leramani. Tuminero. Nungai dauri. Ahot pa masaga. Awi ba mapaga. Tuminero. Nungai dauri. Sakta jiga. Nungsa ga sabne mai di ban thagale. Machang am tlo lodna. Chi ni thumna. Hai, ai gi jam te yauro ayo. 그리고 뭐 곱빵 짤랑 타라봐 샷랑 빡타거든 강애들아 타로 헤이 강애 거
ꯑꯗꯨꯅ ꯅꯣꯏ ꯅꯨꯄꯤꯗꯤ ꯋꯥꯡ ꯆꯥꯎꯕꯅꯤꯅꯅꯦ ꯍꯣꯏ ꯑꯣꯖꯥ ꯈꯔ ꯁꯔꯥꯗꯤ ꯂꯤꯠꯄ ꯍꯩꯇꯥꯏ ꯍꯥ ꯈꯪꯉꯦꯀꯣ ꯑꯗꯨꯝ ꯍꯩꯔꯅꯤ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯀꯟꯁꯇꯦꯕꯜ ꯑꯣꯏꯕꯅꯤꯅ always time lupa 10 ꯆꯞꯄꯤꯗꯣ ꯈꯔꯗꯤ ꯀꯥꯏꯔꯒ ꯁꯤꯗ ꯍꯥꯞꯄ ꯇꯥꯏ ꯅꯪꯅ ꯍꯥꯏꯕꯗ ꯃꯥꯅ ꯌꯥꯔꯛꯇ꯭ꯔꯕ 10 ꯆꯞꯄꯤꯗꯣ ꯁꯦꯠ 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 ꯈꯪꯉꯦꯀꯣ ꯑꯩꯅ ꯍꯥꯏꯔꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯍꯣꯏ ꯑꯣꯖꯥ ꯅꯣꯏ ꯅꯨꯄꯤꯅ ꯅꯣꯡꯃꯩꯅ ꯁꯥꯠ ꯂꯥꯎ ꯅꯝꯃꯛꯑꯕ ꯈꯨꯠ ꯁꯥꯠ ꯂꯥꯎ ꯊꯥꯡꯉꯛꯀꯗꯕ ꯈꯪꯕ ꯑꯩꯉꯣꯟꯗ ꯅꯝꯃꯧꯅꯤ ꯅꯨꯃꯤꯠꯇꯣ ꯃꯨꯟꯅ ꯌꯦꯡꯒꯗꯕꯅꯤ ꯑꯗꯨꯒ ꯈꯣꯏꯔꯨꯝ ꯃꯣꯃꯣꯟ ꯂꯥꯎ ꯇꯧꯁꯜꯂꯒ ꯂꯥꯎ ꯆꯪꯉꯛꯑꯣ ꯑꯦ ꯑꯩ ꯍꯥꯏꯁꯤ ꯂꯣꯏ ꯈꯪꯉꯅꯤꯀꯣ ꯆꯥꯛꯀ ꯂꯥꯝꯃꯤꯉꯩ ꯀꯥꯟꯁꯤꯗ ꯑꯣꯟꯊꯣꯛꯅ ꯍꯥꯎꯅ ꯆꯥꯈ꯭ꯔꯦꯗ ꯃꯁꯤ ꯑꯣꯏꯅ ꯂꯧꯈꯠꯄꯅ ꯐꯅꯤ ꯆꯥꯛ ꯂꯥꯝꯅ ꯆꯥꯕꯁꯤꯗꯤ ꯌꯥꯔꯤ ꯌꯥꯈꯣꯡꯒ ꯂꯣꯏ ꯁꯦꯒꯥꯏꯔꯦ ꯃꯃꯥ ꯃꯃꯥ ꯀꯩꯅꯣ ꯀꯅꯥꯝ ꯂꯩꯇꯖꯥꯠꯂꯅꯦ ꯀꯩꯅꯣꯅꯦ ꯏꯕꯨꯡꯉꯣ ꯌꯥꯝ ꯁ꯭ꯃꯨꯠ ꯑꯣꯏꯌꯦ ꯈꯜꯂꯤꯅꯦ ꯂꯥꯡꯅꯦꯅ ꯂꯣꯏꯅ ꯏꯄꯨꯟꯅ ꯄꯨꯟꯁꯤꯜꯂꯦ ꯉꯥꯗꯤ ꯏꯐꯥꯗꯤ ꯐꯥꯗꯦ ꯑꯩ ꯏꯕꯨꯡꯉꯣ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯑꯩ ꯂꯥꯏꯔꯤꯛꯇꯨ ꯐꯪꯂꯛꯇ꯭ꯔꯕꯣ ꯄꯥꯕꯨꯡ ꯐꯪꯗꯤ ꯐꯪꯉꯦ ꯑꯗꯣ ꯂꯩꯔꯛꯇ꯭ꯔꯦ ꯍꯩ ꯁꯦꯟ ꯀꯣꯟꯅꯗ꯭ꯔꯕ꯭ꯔꯅꯦ ꯄꯥꯕꯨꯡ ꯁꯦꯜꯗꯣ ꯃꯐꯝ ꯈꯪꯗꯅ ꯇꯥꯍꯧꯔꯕ ꯑꯩꯁ ꯅꯪꯒꯤ ꯁꯦꯟ ꯈꯨꯃꯥꯡꯁꯤ ꯆꯨꯝꯗꯦ ꯑꯣ ꯐꯔꯦ 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 ꯄꯥꯠꯇ ꯀꯨꯝꯃꯨꯔꯒꯅꯦ ꯂꯥꯏꯔꯤꯛꯇꯣ ꯑꯃꯨꯛ ꯂꯩꯕ ꯇꯥꯔꯦꯗꯅ ꯄꯥꯕꯨꯡ ꯑꯩ ꯁꯥꯏꯀꯜ ꯊꯧꯔꯒ ꯑꯝꯇ ꯌꯦꯡꯈꯤꯒꯦ ꯌꯦꯡꯉꯨꯔꯅꯨ 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 ꯁꯥꯏꯀꯜꯗꯣ ꯑꯃꯨꯛ ꯃꯥꯡꯈꯤꯗꯅ ꯅꯪ ꯁꯦꯟ ꯈꯨꯃꯥꯡꯗꯣ ꯆꯨꯝꯗꯦꯕ ꯀꯔꯤ ꯂꯩꯔꯦ ꯏꯕꯦꯝꯃ ꯄꯥꯕꯨꯡ ꯐꯤ ꯁꯨꯗꯣꯏꯔꯣ ꯐꯤꯁꯨ ꯌꯥꯅꯤ 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 ꯑꯩ ꯁꯨꯕꯤꯒꯦ ꯄꯥꯕꯨꯡ ꯍꯣ 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 ꯄꯥꯕꯨꯡ ꯗꯥꯅꯤꯡꯊꯦꯝ ꯂꯩꯇ꯭ꯔꯣ ꯃꯥꯗꯤ ꯁ꯭ꯀꯨꯜ ꯍꯜꯂꯛꯇ꯭ꯔꯤꯅꯦ ꯑꯦ ꯑꯁꯨꯛ ꯊꯦꯡꯉ ꯐꯥꯎꯕ ꯅꯤꯡꯊꯦꯝ ꯍꯪꯕꯕꯨ ꯀꯔꯤ ꯂꯩꯔꯒꯦꯅ ꯏꯕꯦꯝꯃ ꯐꯣꯝ ꯑꯃ ꯊꯥꯖꯤꯟꯍꯟꯒꯦ ꯇꯧꯕ ꯑꯩꯅ ꯈꯪꯗ꯭ꯔꯕ ꯍꯣ 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 ꯍꯪꯉꯣ 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 ꯏꯕꯦꯝꯃ ꯅꯤꯡꯊꯦꯝꯗꯤ ꯂꯥꯛꯄꯨ ꯂꯥꯛꯑꯦꯅꯦ ꯅꯍꯥꯟꯒꯤ ꯐꯣꯝꯁꯦ ꯑꯝꯇ ꯊꯤꯟꯕꯤꯌꯣꯕ ꯑꯣꯐꯤꯁꯇꯣ ꯀꯔꯥꯏ ꯂꯩꯒꯦ ꯈꯪꯗ꯭ꯔꯦꯕ ꯍꯣꯏ 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 ꯗꯥꯅꯤꯡꯊꯦꯝ ꯅꯍꯥꯟꯒꯤ ꯀꯦꯛꯇꯣ ꯀꯌꯥ ꯄꯤꯒꯦꯕ ꯑꯗꯨꯒꯤ ꯁꯦꯜꯗꯣ ꯄꯤꯔꯝꯃꯒꯦꯕ ꯍꯥ ꯀꯌꯥ ꯄꯤꯒꯦꯕ ꯄꯤꯔꯝꯃꯒꯦꯕ ꯑꯁ ꯌꯥꯔꯦꯕ ꯅꯪꯁꯤꯗꯤ ꯍꯣꯏꯗ ꯇꯣꯂꯣꯞ ꯆꯥꯔꯤꯕꯨ ꯑꯗꯣ ꯀꯌꯥꯝ ꯍꯥꯎꯏ ꯈꯪꯕ꯭ꯔꯥ ꯄꯥꯕꯨꯡ ꯉꯁꯤꯒꯤ ꯂꯥꯡ ꯀꯥꯏꯈ꯭ꯔꯕꯣ ꯀꯥꯏꯔꯨꯔꯦ ꯏꯔꯛꯀꯤꯗꯨꯗꯤ ꯀꯥꯏꯔꯨꯗ꯭ꯔꯤ ꯑꯩ ꯉꯥꯏꯈꯣꯅꯦꯍꯦ ꯀꯦꯛꯀꯤ ꯃꯃꯟꯗꯨꯕꯨ ꯀꯌా ꯄꯤꯒꯦꯅꯦ ꯄꯥꯕꯨꯡ 100-150ꯃꯨꯛꯇꯤ ꯄꯤꯔꯝꯅꯤꯌꯦ ꯍꯥ ꯃꯤꯅ ꯈꯔ ꯄꯤꯛꯄ ꯑꯃ ꯂꯩꯔꯣ ꯍꯥꯏꯔꯒ ꯃꯥꯅ ꯑꯆꯧꯕ ꯑꯃ ꯂꯩꯁꯜꯂꯛꯏꯕ ꯑꯆꯧꯕ ꯑꯃ ꯂꯩꯔꯛꯏꯕ 100-150 ꯄꯤꯕ ꯄꯥꯕꯨꯡ ꯑꯩ ꯏꯔꯛꯀꯤꯗꯣ ꯂꯥꯡ ꯀꯥꯏꯅꯕ ꯐꯤ ꯑꯝꯇ ꯍꯣꯡꯈꯤꯒꯦ ꯗꯥꯅꯤꯡꯊꯦꯝ ꯑꯩ ꯐꯤ ꯍꯣꯡꯕꯁꯤꯗ 100-150ꯁꯤꯁꯨ ꯌꯥꯎꯈ꯭ꯔꯦꯅꯦ ꯄꯥꯕꯨꯡ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯣ ꯆꯣ ꯀꯦꯛꯇꯣ ꯍꯌꯦꯡꯁꯨ ꯆꯥꯁꯤꯀꯣ ꯂꯥꯡ ꯀꯥꯏꯕ ꯆꯠꯇꯣꯔꯦꯕ ꯄꯥꯕꯨꯡ ꯅꯆꯥꯅꯨꯄꯥꯁꯦ ꯀꯦꯛ ꯂꯩꯕ ꯌꯥꯝ ꯍꯩꯕꯅꯤꯀꯣ ꯆꯠꯂꯨꯈꯤꯒꯦ ꯆꯣ ꯍꯩꯅꯤ ꯅꯪ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯅꯦ ꯀꯦꯛ ꯆꯥꯕꯗꯅꯦ ꯐꯥꯏꯊꯖꯅꯤ ꯅꯪ ꯃꯩꯔꯥꯕ ꯀꯩꯅꯣ ꯀꯗꯥꯏꯗꯅꯣ ꯌꯦꯡꯉꯤꯗꯨꯕꯣ ꯅꯪꯉꯣꯟꯗꯅꯦ ꯑꯩꯅ ꯀꯧꯔꯤꯁꯦ
ꯑꯩꯒꯤ ꯃꯤꯡ ꯂꯩꯃ ꯅꯣꯡꯊꯥꯡ ꯂꯩꯃ ꯁꯤ ꯑꯩꯕꯨꯗꯤ ꯁꯛ ꯈꯪꯕꯤꯔꯝꯈꯤꯔꯣꯏꯅꯦ ꯀꯔꯤ ꯀꯦꯁꯅꯣ ꯁꯤꯅ ꯀꯦꯁꯀꯤ ꯅꯠꯇꯤꯌꯦ ꯅꯣꯏ ꯄꯥꯕꯨꯡꯅ ꯑꯩꯁꯦ ꯃꯃꯧ ꯑꯣꯏꯖꯒꯦꯅ ꯍꯥꯏꯕ ꯂꯥꯛꯄ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯃꯥꯅ ꯅꯪꯒ ꯈꯪꯅꯧ ꯆꯣꯟꯅ ꯂꯥꯛꯏꯅꯦ ꯑꯩ ꯁꯛꯁꯦ ꯃꯨꯟꯅ ꯑꯝꯇ ꯌꯦꯡꯉꯣ ꯃꯤ ꯑꯣꯟꯅꯔꯝꯒꯅꯤ ꯃꯨꯟꯅ ꯌꯦꯡꯖꯔꯦ ꯑꯣꯟꯅꯗ꯭ꯔꯦ ꯅꯣꯏ ꯌꯨꯝꯗ ꯂꯥꯛꯑꯝꯕ ꯅꯪꯕꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯔꯝꯕ ꯅꯨꯄꯥꯗꯨꯒꯤ ꯃꯃꯤꯡ ꯀꯩ ꯀꯧꯒꯦ ꯅꯪ ꯄꯥꯕꯨꯡ ꯃꯥꯏꯄꯥꯛꯀꯤ ꯃꯆꯥ ꯅꯠꯇ꯭ꯔꯣ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯅꯨꯄꯤꯗꯤ ꯑꯣꯟꯅꯔꯤꯕ ꯑꯣꯟꯅꯔꯝꯃꯣꯏꯗ ꯃꯨꯟꯅ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯀꯩꯗꯧꯔꯒꯦ ꯑꯣꯟꯅꯩꯌꯦꯃꯤ ꯃꯤꯡꯗꯣ ꯂꯩꯃ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯂꯩꯃ ꯅꯣꯡꯊꯥꯡ ꯂꯩꯃ 마디 뭉치비네미. 아이디 뭉치더라고 하시보. 아스, 뭉치비야지 누피 마밍네미. 뭐? 낭가 뭉치나봐. 응. 그이기노. 아두고 너희 바봉나 아이보 뭐 하벨 아이시나. 나시나 아니 슈브로. 쇼데미 탄나네미. 오, 아두에르디 누피도 너희 바봉나 수 빰빰마마로. 아두에람니. 하행 아이나 루홍아가 루홍 누미타 마무 젤락두이로. 마시키 예실루돌 살롱 파레. 누이니기 게세 ꯌꯥꯝ ꯂꯨꯁꯤꯟꯅꯒ꯭ꯔꯦ ꯍꯥꯏꯕ꯭ꯔꯣ ꯅꯨꯄꯤꯗꯣ ꯂꯧꯗꯕ ꯌꯥꯗꯕ ꯃꯇꯥꯡ ꯑꯣꯏꯔꯒꯗꯤ ꯍꯥꯟꯅ ꯈꯪꯍꯜꯂꯛꯎꯀꯣ ꯑꯩ ꯆꯠꯂꯦ तानोबो काई चत्तोइनो तोम्बो कौलाकुने मा कौब चलीदि कैगिनो माइदि तातोम्पोक्तो ओ मोय ममादो मसा नुंगाइरक्त्रेना मा अमता कौबिरुचोना लाखनिदा मदुइ नात्रंगुना कदाइदा मुलेमदो जानो नैरा मुक थिरु तामनिने कयम कन्ना ngamdabjano तानोबो अस आइना डॉक्टर ओइहोदमनिना कयम कन्ना ngamdabनोजु खंगद्रेने कैदोरगे तानोबो अदो कयम कन्ना ngamdabनो हाबिदो नंग जोमदा चंगा हंगमुदना वारीदो अदुदी आई तोम्पोक्तो पिकअप तौरगा पोरागे मेकअप हौजलमो आई चले असै ngसागे वान थिरिजिदि दिजोबतो पुरा लेरमनेने ए तोम्पो तोम्पो कैदौरेनोबो नोय मादो मसा खरा नुंगाइतेना नंग अमदा कोबिरुचोना लाखने आई फिल्म के स्पॉट मफम खरा येंगदौ लै आई फ्रेम आउट ओइरे कट